First of all, the EPAC TV News welcomes everyone. Gaza te Israel lep palitana landaduna Palestine masa lising yang kaini pangisani pan mudra mga hat krabamatung dir al balata lebam yoshing si mayum thadok tuna chatkina blok thokre hai haukiba pung kun mari kim banung de Israel gi lami IDF na landaduna puna Palestine masa humdra humdo irom hat ki haina Al Jazeera gi report amman hai report sigi matung ina Israel gi lami sin Gaza yogutab lami sing blockade tawsinduna thakaya thamkibana maram oirega chaba thakpa phangdabadagi pokpata ngai angang chamaga taruk hena sikre loina nang Gaza da pun angang lising tati lomsu hauji chaba thakpa phangdabagi awaba chawna mayuk nudun leir Gaza Humanitarian Foundation gi meke digi blockade tawdun thamlagadi piklib angang kaya mathang sirakpaga loina makal makha kaya gi lainan narak piyabi akib leir hair Lana siki manuchan nang Gaza Humanitarian Service ki site leiba Palestine masa sama palomsu ijegi lami amadi private military contract na hatkre Gaza gi lan losinena magi damak ta handak te wari sana khiba adu su mai pap ngam da badagi Israel gi lanmi sin Gaza da pak chana landa bag loina Gaza gi dir al balada leiba Palestine sin mayim thadok tun chatkina basu IDF lo thorak khibani Panbaya badi dir al bala hai bam pham asida lanjen ri ba Palestine masa la kaya chang pham lodun leiba mapham am oiri bani adu bu Israel gi lanmi sin atamna landana ba thorang am tol khibani haina report asina hairi Israel gi lanmi sin phondora pagi matung inadi Gaza gi dir al bala hai bam mapham asida hauji lanjen dun leiba mi la kaya asigi manungda Hamas ki leishinduna report amana lanmi sin gi mayekta lon thupna thabak kaya chatrak yabagi achingna balai hairi Dir al balada Hamas na layib building sing thugai na buhot na bada yamdrabada tha anirum changhigen Gaza Humanitarian Foundation na sana thakna problem sing yen ba mafam singda lepa leitana landa bagi thabak chaba thakpa phangdaba maram oiraga nupi angang kaya su noma kangdun sidi haina su pawo sin makhatar nakallam maromda Gaza gi tongan mafam singda nomajing numita Humanitarian aid law na ba ngairaga leiba mi humdra humdu hat kre haina Palestine gi help ministry na hairi Awang tham Gaza ta leiba mi khwaitagi yamna sikhi Israel ge lona ba jikim crossing power Gaza gi awang tham sokta changna na ba khotna ba da Palestine ma cha humfu tari chu sikhi haina help ministry mai kai digi hair miyo jamag yang kai hena soki makhoi khara di phibam yamna thina luna soki haina chu hospital gi mai kai digi hair miyo sing adu Israel gi army na hal ibra na traka khulai pai ba gang sing hal ibra na traka ani mak na hal ibra haiba khutak ki oina asema paudi khangdri Adubu Israel ki military na miyam dan nongai kapsin ki haina uho ba karan de phondok le Israel ki military na khutak ki oina kayimata phondok ki haina su pawo sin makhatari Israel ki minung silai da ba thong aduda malyam le paksina Prime Minister Benjamin Netanyahu minung silai da bul chingba amani haina akan ma mongdi yaning da phondok le haina su report asin makhata na phondok le nakalam romda USA ki President Donald Trump na Iran da makhoi na thwai khrab nuclear ki chaiching adu Ampun sengkat na buhot na roida bani hain akan bu warning tokre. Kurd social media hain khang na ba media platform adu da Donald Trump wafam ma jipungdor kiban. Mahang na makha taraduna Iran gi nuclear site ahumak mapung phan thwai khrabani amuk na thabak tobu ngam roida bagi phibam da lei khraban. Hai di bam sing adu thabak yana na buhot na ba sahi kaya changdan. Iran na atopa mafam thiba ta bani adu bu thibagi thabak adu tawdana bu warning pirak kiban. Ningsing bayai Mamang thai tangkun mathuitagi mangjongno na Israel amadi Iran nga khuthuk na dun leiringi mar aduda USA na midnight homer hain mingthon ba operation am chathaduna Iran gi khwaidagi maru oiba nuclear site home Fordo Natanz amadi impaham buthwai kiban US ki intelligence ki report amagi matung ina Donald Trump amadi mahaki administration na phondora ki wafam adubu challenge tawardana site ahung gi manungda am khaktamak thukai kibani atopa ani amadi tha khargi manungda thabak ahobu yana leiri haina su Pau sources in Makhatar US amadi Israel na akan mamong da missile amadi bunker buster bomb yawn attack kaya chatakrabasu Iran da huji phawbagi oina karisu ahong balak palaitri haina report amman hai CNN gi report amagi matung ina Iran na nuclear khulai sabagi thabak kan chathana ba thabak thorom sing paikhat pahori loina na makho gi puna chatminari ba Yemen da leiba huidi amadi Lebanon da leiba Hezbollah lal hobu singa Amuk kahan he na pau pau na duna Israel gi matakta attack kaya chathaba ngamna na ba lalong kaya su yat pahori loina na Red Sea da la ba US amadi Israel gi jahas sing da su huiti amadi Hezbollah akan mamong da landa ba hokre Iran na US amadi Israel gi matakta laman khumba ngamna na ba maling gi lebak kaya ga wari sana duna misang khumba hokre su haina pau gi source sin makhatar atopa pau mana
Laibak wathok oiba Jeffrey Epstein gi sex scandal da Donald Trump gi lengak tu chawn sin rabra haina maikai kaya da hangnar kre ningsing baya badi mi lalgon ba nupi sing namduna prostitute ki lambi da pusin ba amadi makhoi gi aning ba pam ba ki matung ina nupi sing da thabak to ba Jeffrey Epstein hai ba mi asi sahi taruk ki mamang da sikhraban report amagi matung ina laibak wathok oiba Epstein sex scandal gi file Trump gi oina amadi laibak asigi yamna maru oiba agent FBI amasung Justice Department lochin duna miyam da phungtok tana honari haina laibak miyam na chawna maral sirakhiban Jeffrey Epstein haiba miyo asi Donald Trump gasu yam naksina na tinrama miyo amani New York Times ki report amagi matung ina Donald Trump na haukiba so lising magsama pan magdra hundoi dagina lising magsama pan magdra tariki manungda Epstein gi private jet ta tarilak hana travel tawgi hairi adubu Donald Trump na di Epstein gi private jet phawba tongkide loinana aran ba thabak amata su tawkidi hairi Epstein haiba miyo asi ikhang khangudana sinjaw pairak miyo amani nakal maromda Parliament ki nongju mi pham hobo nu mita wa ngang na bagi khudong chaba pi ki di haina Congress ki luching ba Rahul Gandhi nu phungdokre Lok Sabha da opposition leader oina su leini ba Rahul Gandhi na hai House da opposition leader oiri ba maram na wa ngang na bagi khudong chaba di pifam thokpani nongju mi pham hobo nu mita opposition members in protest torok padagi House da charang na ba thorok tu na mi pham makha ta na sathabi yada badagi anjirek ana House ki mi pham adjourn taw khraba matungda Rahul Gandhi nu wafam ma si phungdorakhiban Operation Sindurgi matang debate taunana opposition party sina kanna taksilakpadagi House the charang na buthoki maduna maram oirek Lok Sabha speaker Om Birla na House ki mifam anjir han adjourn tawkiban permission ko unaba amada Rahul Gandhi na hai leader of opposition su Lok Sabha du wangang na bai khudong chawa pi kita bhai bisi democracy bu chawn singnaban Prime Minister Narendra Modi ne mifam hawraba matungda mikup khara leiraga House tagi thokiba maram na maru oibi issue kaya khannaba ngamkidabani haina su Pawi so sin makata Parliament ki nongju mi phamda lebak asige Prime Minister Narendra Modi na hodok panu mita saruk yarabasu opposition ki party singa nongju mi pham asida lebak asige maruoi issue kaya puthokuna khanani na kan haina phongdo riklengi tanja asida Prime Minister Narendra Modi tha asigi tangkul humdoi dagi kuntar phawba nongju mi pham yaudabida United Kingdom amadi Maldives ta chatkadori haina agency ki pawabon hairi Prime Minister Narendra Modi ki foreign khongchak asi Ministry of External Affairs in Lothorakiban. Prime Minister Modi ni UK the Chakadoriba Sita Lebak Adu PM Kay Stammer Unaduna, India UK bilateral trade agreement Kuyak Pinanaba Thorong Tori Hairi. Masita Natana, Prime Minister Modi na UK the King Charles the Thar Unatusu Wari Sagan. Maldiski President Dr. Mohammed Muju, Jabau Tarapagi in Matung ina Tasi Tang Kunmanga the PM Modi Maldives the Chakadori. Thasi kun Dr. Maldives ning tamban mikum mari lena pangthok kadori be thoromda PM Narendra Modi akhandaba mithunglel oine sak yagadori masida natana Modi amadi President Dr. Mohammed Idia amadi Maldives ki oiba comprehensive economic and military security partnership gi matang su wafam kaya khanani nagani hairi nongju mi pham asi hek hobu matamda Prime Minister Narendra Modi ne India thatoktuna UK amadi Maldives chatkadori haibasida opposition amadi miyam gi maikei di yaningdaba phondok narakki Parliament ki nongju mi pham asida Operation Sindur Air India ki class Jammu and Kashmir ki state amadi Donald Trump ki mahakna lana losin khibani haibu wafam ki matangda khanna nainabada center da leiba BJP lenga ki luchingba Prime Minister Narendra Modi yaudrabadi khanna nainaba si mapung pharoi hainasu pawu sources sin makhatar nakalam romda Bharatiya Janata Party BJP na Lok Sabha da leader of opposition oina leiriba Rahul Gandhi da akan be attack tawduna mahak asi Pakistan ki propaganda campaigner ni haina phungdokre wafam asi Rahul Gandhi ni US ki President Donald Trump ki mari ani longba warol operation Sindur ki matangda jet manga kapthaki haina am chandura iba government ki demand tawkiba dugi matungdan mahapu Pakistan star campaigner amani haina maral siraduna BJP na Rahul Gandhi da India ki mathawna parab army force asigi mapuni hantalli amasung Pakistan media na haira wari sing hena sothok ali haiki Rahul Gandhi na Donald Trump ki hauki irai nimita private sector amada haiki warol adu yaning da phungdoktuna wafam masi phungdokhiban April tha da Pelgam ite ki pokhumoina India ki military ni chataki operation Sindrum manungda jet manga kapthaki haina US ki president haiki adubu mahakna kaiki aircraft adu India gi natraga Pakistan gi haibidu pankide loina na Rahul Gandhi ni extra Trump gi matang da haiki warol adu Hindi da amuk itoktun thagatki madudam Modi da jet manga kaiki madugi achuma pokum kaino hangki laibak asina achumba du khangna magi damak ta khoran ngai nari bani haiki
पाउगी एजेंसी असिदा बीजेपी की एमपी प्रवीण खनवाल ना हाई अखोई ओइबा आर्म फोर्सिंग की थौनादा वहंग तौबसी हंदक की असिन अहानब नत्ते कांग्रेस अमसुंग ओपोजिशन पार्टी सिंग की पुवारी याउदुन लेरबन मखोइना निसिंगदबदी मसी प्राइम मिनिस्टर मोदी की इंडिया नी अमसुंग मतौ करम वारेपसिंग लौगदगी अमदी मखोइबु लोइसिनगदगी हाइबदु माकसु खंगी बीजेपी की नेशनल सेक्रेटरी तरुण चुहियाना गमीन अकनब मफम थमलदुना हाई राहुल गांधी अमदी मलिक अर्जुन खड़गे की लुचिंग मखादा कांग्रेस अमदी इंडिया ब्लॉक असी पाकिस्तान आर्मी अमदी पाकिस्तानी मीडिया की प्रोपेगेंडा स्टार कैंपेनर ओइरे ओपोजिशन की अमत ngairaba pandamdi aranba paw sandokpani haina sum hakna makhata na pudokki haire इंडिया की अतोप याम मरु पाव मना इंडिया की ख्वाइदगी मरु तुरेल सिंगी मनुंग चलीब अदुगा लेबाक असी ख्वाइदगी चाव तुरेल ब्रह्मपुत्र चाइना अचौब दाम अमा साब हरपदगी इंडिया की लुचिंगबसिंग हुमांग अनपि कांगनरे हाइरे ब्रह्मपुत्र हाइरिब तुरेल असी तिबेट की मरोलदा यरलुंग जंगबो रिवर हाइना खंगने तुरेल असी हिमालय चिंगसांगदगी हौरलगा तिबेट फाउदुन लागलगा इंडिया की नॉर्थ ईस्ट स्टेट सिंगनी यौलब मतुंग बांग्लादेश अमुक फाउरगा बे ऑफ बंगाल ताखिगदब तुरेल चाइना हुजी दाम साब हुजिलकली हाइरिबसी इंडिया की अरुणाचल प्रदेश किलोमीटर 30 तिबेट ऑटोनोमस रीजन चंगसिलगा यरबुंग जंगबो हाइरिब रिवर मथक्तन तुरेल असिगी इसिंग सिजिन्नबगी मतांगदा मरुओइबि यानब अमा फावबा लेते मसिन मरम ओइरगा इंडिया न तिबेट ऑटोनोमस रीजन द खुद थिंजिनबगी राइट अमा फावबा लेते अदुबु करिगुंबा चाइना न दाम महि साजिंखिबगी थोकलबदी इंडिया की स्टेट सिंगी हाइबिदी अरुणाचल प्रदेश असम दा चाउन खुदोंग चाबगी थोकलगन असम की मियाम थकना चानब लौ सिंगूद सिजनरीब इसिंग ब्रह्मपुत्र तुरेल मसा मरिंग चाइना साब हौलिब मफम आर्ट की टेक्निक प्लेट मनाक नकनबन युवार हाब हौरप ख्वाई खुदोंथीब थोकम याब मफम मफम दाम साखिब तारगदी हौजी हौजी तुरेल चेलिब इसिंग चाइना की अपाम मोंग इनख्रगन मलेम की ख्वाई हेन चाव हाइड्रो पावर स्टेशन ओइदुना 300 बिलियन किलोवाट पुथोकनब थमली हाइरे इंडिया दन इकंग अदुगा इचाव मयुकनब अदुगा चाइना दनबु मोमोन मिनोक तमहनब दाम अमा हाइबदु ओइगदौरि हेलो एवरीवन इट इज इपाक टीवी न्यूज ए न्यूज नेटवर्किंग चैनल डेडिकेटेड टू द कॉज ऑफ ह्यूमन राइट्स